ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯨꯄꯥ ꯊꯦꯡꯒꯨꯖꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯤꯡꯂꯦꯝꯕꯤ꯫ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯥꯏꯕꯤ ꯍꯥꯏꯔꯒꯗꯤ ꯇꯣꯝꯕꯤ ꯈꯛꯇꯃꯛꯅꯤ, ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃ ꯍꯦꯛ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯊꯧ ꯃꯇꯝꯗ ꯇꯣꯝꯕꯤ ꯈꯛꯇꯃꯛꯅ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯉꯥ ꯐꯥꯕ ꯆꯠꯂꯨꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯅ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯂꯒ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯊꯦꯡꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ, ꯏꯃꯥ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯗꯤ ꯆꯠꯀꯦꯒ ꯆꯠꯂꯨꯔꯅꯨꯅꯦ." ꯆꯤꯡꯂꯦꯝꯕꯤ ꯃꯣꯃꯣ ꯅꯣꯛꯂꯒ, "ꯏꯃꯥ, ꯑꯩ ꯀꯣꯛ ꯈꯤꯇ ꯉꯥꯎꯋꯦ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯏꯇꯥ ꯂꯩꯃꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯉꯔꯥꯡꯗꯒꯤ ꯆꯠꯁꯤꯅ ꯍꯥꯏꯅꯕꯅꯤꯅ, ꯑꯗꯨꯅ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ, ꯈꯔ ꯉꯟꯅ ꯍꯜꯂꯛꯂꯒ ꯂꯣꯏꯔꯦ." "ꯍꯣꯏ ꯍꯣꯏ, ꯏꯔꯩ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯗꯗꯤꯅꯦ ꯀꯨꯝꯊꯒꯅꯨꯀꯣ." ꯆꯤꯡꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯇꯥꯔꯣꯏ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯒꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯉꯥ ꯐꯥꯕ ꯇꯨꯔꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯕꯗ ꯑꯅꯤꯗꯨ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯀꯌꯥ ꯑꯃ ꯐꯥꯔꯝꯃꯤ꯫ ꯂꯩꯃꯅ ꯐꯅꯦꯛ ꯑꯗꯨ ꯇꯥꯈꯠꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯂꯣꯡꯎꯞ ꯇꯧꯔꯒ ꯉꯥ ꯐꯥꯕꯁꯨ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯐꯅꯦꯛ ꯑꯗꯨ ꯀꯧꯅ ꯁꯦꯠꯀꯠꯂꯒ ꯇꯨꯔꯦꯜꯗ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯥ ꯐꯥꯒꯦ ꯇꯧꯔꯝꯕ ꯂꯩꯃꯗꯨ ꯆꯤꯡꯂꯦꯝꯕꯤꯅ ꯐꯟ ꯆꯣꯡꯊꯔꯛꯄꯗꯒꯤ ꯈꯪꯂꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ "ꯑꯁ ꯏꯇꯥ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯈꯠꯈ꯭ꯔꯦ, ꯌꯦꯡꯉꯣ ꯑꯩꯒꯤ ꯐꯤꯖꯣꯜꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦ, ꯀꯔꯤ ꯁꯥꯔꯒꯦꯕ?" ꯆꯤꯡꯂꯦꯝꯕꯤ ꯃꯣꯃꯣ ꯅꯣꯛꯂꯒ, "ꯑꯗꯨꯏꯒꯅ ꯑꯩꯁꯨ ꯍꯦꯛ ꯆꯣꯠꯍꯜꯂꯒ ꯂꯣꯏꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯨꯞꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯉꯥ ꯐꯥꯕꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯕ ꯃꯈꯩ ꯏꯁꯤꯡꯗꯨ ꯆꯥꯏꯁꯤꯟꯅꯕꯤ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯤꯅꯤꯜ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯇꯧꯒꯨꯝꯅꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯂꯩꯃꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯂꯩꯃ ꯄꯥꯈꯠꯅ, "ꯏꯇꯥ, ꯉꯥꯒ ꯑꯝꯇ ꯃꯈꯥ ꯇꯥꯅ ꯐꯥꯔꯒꯨꯝꯁꯤ, ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ, ꯍꯜꯂꯁꯤ." ꯆꯤꯡꯂꯦꯝꯕꯤꯅ, "ꯇꯨꯔꯦꯜꯁꯦ ꯎꯃꯪꯒꯁꯨ ꯇꯥꯏꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯒ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯈꯨꯗꯣꯡ ꯊꯤꯗ꯭ꯔꯤꯉꯩꯗ ꯆꯠꯍꯧꯕꯅ ꯐꯒꯗꯧ ꯃꯥꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯄꯨꯝꯕ ꯁꯠ ꯁꯠ ꯍꯥꯞꯆꯤꯟꯅꯔꯒ ꯑꯅꯤꯗꯨ ꯍꯣꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯑꯅꯤꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯂꯩꯃꯅ, "ꯅꯠꯇꯦ, ꯑꯩꯗꯤ ꯑꯁꯤꯒꯤꯁꯦ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ, ꯀꯤꯕꯅ ꯂꯣꯏꯔꯦ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" "ꯈꯪꯗꯦ ꯑꯩꯁꯨ, ꯈꯔ ꯊꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯦ, ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯁꯨ ꯃꯃꯥ ꯇꯣꯝꯕꯤꯗ ꯇꯝꯖꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯑꯩꯅ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯅꯤ, ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯗꯤꯅꯦ ꯆꯠꯈ꯭ꯔꯅꯨꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ." "ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯣ, ꯅꯪ ꯆꯥꯛꯀ ꯂꯝꯂꯝꯂꯅꯤ, ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯉꯟꯇꯥ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤꯗꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯤꯡꯂꯦꯝꯕꯤ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯈꯔ ꯍꯦꯛꯇꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯀꯩꯗꯧꯔꯦ? ꯍꯩꯅꯧ ꯑꯗꯨꯛ ꯌꯥꯝꯅ ꯍꯦꯛꯇꯣꯛꯂꯤꯕꯗꯨꯗꯤ?" ꯆꯤꯡꯂꯦꯝꯕꯤꯅ, "ꯏꯃꯥ, ꯉꯔꯥꯡ ꯑꯩꯅ ꯉꯥ ꯐꯥꯕ ꯍꯜꯂꯛꯄꯗꯣ, ꯑꯗꯨꯗ ꯑꯍꯜ ꯑꯃꯈꯛꯅꯅꯦ ꯍꯩꯅꯧ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯗꯣ ꯎꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯩꯅꯧ ꯃꯌꯥꯝ ꯑꯃ ꯍꯧꯏ, ꯍꯌꯦꯡ ꯍꯦꯛꯂꯝꯒꯦ, ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯇꯥꯛꯂꯝꯕꯅꯤ." ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯑꯆꯝꯕ ꯍꯩꯅꯧ ꯈꯔ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯃꯌꯦꯛ ꯈꯔ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ "ꯏꯁꯨ ꯅꯨꯄꯤ, ꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯍꯩꯅꯧ ꯑꯁꯤꯒꯤ ꯃꯃꯜꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ." "ꯑꯕꯣ, ꯃꯁꯤꯗꯤ ꯌꯥꯝꯃꯜꯂꯦ, ꯑꯩꯅ ꯄꯤꯕ ꯍꯩꯅꯧꯗꯤ ꯈꯔ ꯈꯛꯇꯅꯤ, ꯁꯦꯜꯒꯤꯗꯃꯛ ꯅꯐꯝꯗ ꯑꯩꯅ ꯄꯤꯕꯁꯨ ꯅꯠꯇꯦ, ꯑꯩ ꯁꯦꯜ ꯁꯤꯜꯂꯛꯄ ꯉꯝꯃꯣꯏ." ꯑꯍꯜꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ, "ꯏꯁꯨ ꯅꯨꯄꯤ, ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯕꯅꯤ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯀꯦ ꯈꯟꯒꯅꯨ, ꯑꯗꯨꯕꯨ
ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯆꯧꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯎ ꯍꯥꯏꯕꯒꯨꯝ ꯑꯣꯏ ꯍꯩꯅ ꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯆꯤꯡꯂꯦꯝꯕꯤ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯃꯕꯣꯛ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯍꯜ ꯑꯗꯨꯁꯨ ꯇꯣꯝꯕꯤꯗ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯊꯧꯁꯥꯗꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯦꯗ ꯑꯍꯜ ꯑꯁꯤꯁꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯩ ꯆꯤꯡꯂꯦꯝꯕꯤ ꯍꯔꯥꯎꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯩ ꯃꯥ ꯑꯕꯣꯛꯁꯦ ꯃꯁꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯥ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯆꯤꯡꯁꯤꯟꯈꯤꯗꯨꯅ ꯃꯇꯦꯡ ꯈꯪꯄꯥꯡ ꯄꯥꯡꯅꯤꯡꯈꯤꯕꯅꯤ ꯐꯔꯦ ꯑꯗꯣ ꯁꯦꯜ ꯑꯗꯨꯅꯅꯦ ꯅꯪ ꯊꯝꯖꯤꯟꯖꯔꯣ ꯅꯪꯒꯤ ꯀꯔꯤ ꯀꯔꯤ ꯆꯠꯅꯒꯗꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕ ꯆꯤꯡꯂꯦꯝꯕꯤ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯍꯩꯃꯥ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣ ꯇꯧꯔꯤꯕꯁꯦ ꯍꯣ ꯈꯔ ꯉꯟꯅꯗꯤ ꯍꯟꯖꯤꯜꯂꯛꯎꯀꯣ ꯋꯥꯐꯝꯗꯨꯒ ꯇꯥꯗꯕ ꯃꯈꯩ ꯆꯤꯡꯂꯦꯝꯕꯤꯗꯤ ꯑꯗꯨꯃꯛ ꯃꯇꯥꯔꯣꯏ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯎꯔꯝꯃꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯏꯁꯤꯡ ꯏꯌꯥꯏꯊꯛ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯂꯥꯎꯖꯔꯤꯉꯩ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯊꯦꯡꯀꯨ ꯑꯃꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯪꯒꯅ ꯇꯨꯡꯍꯟꯗꯨꯅ ꯀꯪꯐꯥꯜ ꯇꯝꯅ ꯄꯨꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯦꯡꯀꯨꯗꯨ ꯑꯗꯨꯃꯛ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯡꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯇꯥꯏꯕꯪꯃꯪ ꯐꯥꯎꯅꯔꯛꯇꯨꯅ ꯃꯁꯥꯗꯨ ꯀꯤꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯂꯦꯟꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯤꯡꯂꯦꯝꯕꯤꯗꯨ ꯑꯍꯤꯡ ꯇꯨꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨ ꯍꯥꯏꯐꯦꯠ ꯇꯨꯝꯊꯕꯗꯒꯤ ꯌꯥꯍꯧ ꯊꯦꯡꯂꯤ ꯇꯣꯝꯕꯤ ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕ ꯏꯔꯨꯖꯕ ꯂꯥꯏꯒꯤ ꯁꯦꯕꯥ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯤ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯉꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯛꯍꯧ ꯍꯧꯒꯠꯂꯛꯇꯦꯗ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯧꯒꯠꯄꯅꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯁꯥ ꯅꯣꯝꯂꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯑꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯂꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯖꯅ ꯌꯦꯞꯁꯤꯟꯕꯤꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯄꯥ ꯄꯥꯈꯠꯅ ꯎꯏꯗ ꯆꯤꯡꯂꯦꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯥ ꯑꯩꯁꯦ ꯉꯔꯥꯡ ꯃꯪꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯎꯔꯨꯔꯦ ꯑꯗꯨꯒꯤ ꯀꯤꯗꯅ ꯇꯨꯝꯗꯕꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯤꯔꯕꯗꯤ ꯏꯃꯥꯕꯨ ꯍꯧꯗꯣꯔꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯇꯣꯝꯇ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯕꯣ ꯐꯔꯦꯁꯤ ꯏꯃꯥ ꯅꯨꯃꯤꯠꯁꯨ ꯊꯣꯔꯛꯂꯦ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯂꯩ ꯃꯈꯣꯏꯗ ꯐꯤ ꯊꯤꯟꯕ ꯆꯠꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯣꯝꯕꯤꯅ ꯌꯨꯝꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯥꯏꯗꯨꯛ ꯊꯥꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯕ ꯑꯃꯨꯖꯥꯎꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯇꯩꯃ ꯈꯔ ꯊꯨꯕꯤꯔꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯎꯅꯒꯗꯧꯕꯒꯤ ꯌꯥꯝꯅ ꯋꯥꯕ ꯐꯤꯕꯝꯗ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛꯃꯛ ꯑꯃꯨꯛꯇ ꯆꯠꯇꯕ ꯌꯥꯔꯣꯏ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯍꯩ ꯕꯦꯝꯃ ꯏꯃꯥ ꯑꯃꯨꯖꯥꯎ ꯍꯣꯏꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛꯀꯗꯣ ꯅꯪ ꯑꯝꯇ ꯊꯣꯡꯕ ꯍꯧꯖꯤꯜꯂꯝꯃꯨꯀꯣ ꯆꯤꯡꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯤꯁꯨ ꯌꯨꯝꯒ ꯆꯪꯂꯝꯗꯕ ꯃꯈꯩ ꯑꯃꯨꯖꯥꯎꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯣꯝꯕꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯖꯥꯎꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯕꯤꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯨꯖꯥꯎꯗ ꯁꯤꯟꯅꯔꯒ ꯅꯆꯥꯅꯨꯄꯥꯅꯦ ꯆꯥꯎꯄꯣꯛ ꯑꯃ ꯐꯪꯂꯕꯅꯦ ꯑꯃꯨꯖꯥꯎ ꯑꯍꯥꯟꯕ ꯃꯆꯥꯒ ꯑꯣꯏꯔꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯣꯝꯕꯤꯗ ꯍꯔꯥꯎꯃꯟꯗꯨꯅ ꯄꯤꯔꯝꯃꯤ ꯑꯃꯨꯖꯥꯎꯅ ꯃꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔ ꯏꯆꯦ ꯇꯣꯝꯕꯤ ꯃꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯏꯆꯦꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯑꯃꯨꯖꯥꯎ ꯍꯔꯥꯎꯅ ꯍꯣꯏꯁꯦ ꯅꯅꯥꯎꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯃꯨꯛ ꯀꯧꯔꯛꯀꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯇꯣꯝꯕꯤꯁꯨ ꯉꯁꯤꯗꯤ ꯃꯗꯥꯎ ꯌꯥꯔꯦ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒ ꯆꯪꯗꯕ ꯃꯈꯩ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯜꯂꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯪꯒꯣꯜꯗꯨꯗ ꯃꯃꯥꯕꯨ ꯉꯥꯏꯖꯕꯅꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯒ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯊꯦꯡꯉꯩꯗꯨꯕꯣ ꯅꯠꯇꯦ ꯍꯔꯥꯎ ꯍꯔꯥꯎꯒ ꯂꯩꯁꯤꯕꯨ ꯀꯔꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯂꯩꯒꯦꯕ ꯇꯣꯝꯕꯤ ꯍꯔꯥꯎꯅ ꯉꯁꯤꯁꯦ ꯏꯗꯥꯎ ꯌꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ
ꯑꯃꯨꯖꯥꯎꯅꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏ ꯁꯤꯁꯤꯅ ꯅꯪꯒꯤ ꯑꯍꯟꯕ ꯐꯤꯖꯣꯜꯅꯤ ꯉꯥꯁꯨ ꯂꯩꯔꯛꯏ ꯁꯤꯗꯨꯝꯅꯦ ꯊꯣꯡꯂꯒ ꯆꯥꯎꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯣꯝꯕꯤꯅ ꯉꯥꯗꯨ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯗꯨꯅ ꯃꯃꯥꯅ ꯂꯩꯔꯛꯄ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯍꯔꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯇꯨ ꯐꯖꯕ꯭ꯔꯥ ꯇꯣꯝꯕꯤ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯏꯆꯥꯁꯤꯗꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯐꯤꯖꯣꯜꯁꯤꯕꯨ ꯅꯪꯅ ꯁꯦꯠꯄꯗ ꯃꯒꯨꯟ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯃꯛꯇꯗ ꯈꯪꯍꯧꯗꯅ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯖꯥꯎ ꯈꯣꯟꯖꯦꯜ ꯍꯧꯅ ꯏꯆꯦ ꯇꯣꯝꯕꯤ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯄꯤꯔꯛꯑꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤ ꯑꯃꯁꯨꯡ ꯇꯣꯝꯕꯤꯁꯨ ꯄꯥꯈꯠꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯃꯨꯖꯥꯎ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯃꯨꯖꯥꯎ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯕꯤꯒꯤ ꯃꯈꯥꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯃꯤꯕꯨ ꯄꯪꯐꯨꯗ ꯐꯨꯔꯤꯕꯗꯤ ꯑꯃꯨꯖꯥꯎ ꯁꯥꯎꯅ ꯍꯦꯉꯥꯡ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯅꯣ ꯑꯃꯨꯖꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯉꯥꯡ ꯄꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯅꯤ ꯃꯥꯒꯤ ꯑꯅꯥ ꯂꯥꯏꯌꯣꯡ ꯄꯨꯝꯅꯃꯛ ꯌꯦꯡꯂꯒ ꯁꯤꯅ ꯐꯩ ꯁꯤꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯅ ꯂꯩꯔꯤꯉꯩꯗꯨꯗꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯑꯃꯨꯖꯥꯎꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯑꯅꯤꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯟꯁꯤꯜꯂꯒ ꯃꯌꯥꯝ ꯃꯃꯥ ꯃꯆꯥꯅꯤꯁꯦ ꯍꯧꯖꯤꯛꯃꯛ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤ ꯍꯥꯠꯄ ꯊꯝꯕ ꯌꯥꯔꯣꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯁꯨꯝ ꯑꯔꯥꯟ ꯊꯤꯗꯕ ꯃꯈꯩ ꯑꯃꯨꯖꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯑꯃꯁꯨꯡ ꯇꯣꯝꯕꯤꯒꯤ ꯋꯥꯗꯤ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯕꯨ ꯊꯨꯒꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯣꯝꯕꯤꯗꯤ ꯋꯥꯈꯜ ꯃꯥꯡꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤ ꯈꯪꯍꯧꯗꯅ ꯊꯣꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯃꯀꯣꯛ ꯉꯥꯎꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯔꯥ ꯂꯩꯕ ꯑꯃꯒꯨꯝ ꯀꯞꯂꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯌꯨꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯄ ꯂꯣꯏꯔꯕꯗ ꯑꯃꯨꯖꯥꯎꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯂꯩꯃ ꯇꯥꯟꯖꯥꯗꯨꯗ ꯃꯤꯔꯛ ꯑꯗꯨꯗꯩ ꯊꯣꯔꯛꯂꯒ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯂꯥꯟꯅ ꯎꯒꯅꯨ ꯃꯔꯥꯏ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯄꯥꯞ ꯅꯈꯣꯏꯅ ꯄꯨꯐꯝ ꯊꯣꯛꯄꯅꯤ ꯑꯃꯨꯖꯥꯎ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯥꯗꯕ ꯃꯈꯩ ꯍꯦꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯕꯗ ꯐꯖꯅ ꯆꯦꯛꯁꯤꯟ ꯇꯧꯕꯤꯗꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯃꯨꯖꯥꯎꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯂꯩꯈꯤꯕꯗꯒꯤ ꯂꯩꯃ ꯎꯄꯥꯏ ꯂꯩꯇꯦ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥꯕꯨꯗꯤ ꯌꯥꯝꯅ ꯀꯟꯅꯤꯡꯂꯝꯃꯤ ꯇꯣꯝꯕꯤ ꯀꯞꯂꯒ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯆꯤꯡꯂꯦꯝꯕꯤ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯃꯥꯅ ꯂꯥꯟꯕ ꯑꯣꯏꯔꯕꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯃꯨꯖꯥꯎꯅ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯍꯥꯠꯄ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯨꯖꯥꯎ ꯑꯃꯁꯨꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯋꯥꯔꯦꯞ ꯑꯣꯏꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯃꯁꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯣꯏꯔꯁꯤ ꯃꯃꯥ ꯑꯁꯤꯕꯨꯗꯤ ꯃꯔꯥꯏ ꯂꯩꯔꯕ ꯀꯧꯕꯅꯤꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯁꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯅ ꯃꯔꯥꯏ ꯂꯩꯇꯕꯅꯤꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯁꯤ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯇꯣꯝꯕꯤꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯍꯧꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯕꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯉꯝꯗꯅ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯎꯈ꯭ꯔꯦ ꯇꯣꯝꯕꯤꯁꯨ ꯆꯤꯡꯂꯦꯝꯕꯤꯅ ꯇꯣꯡꯈꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯗꯨꯅ ꯐꯨꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯔꯝꯃꯤ ꯂꯩꯃ ꯀꯞꯂꯒ ꯏꯃꯥ ꯈꯨꯝꯂꯕꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯔꯣꯏ ꯅꯨꯡꯁꯤꯕꯤꯗꯨꯁꯨ ꯀꯟꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯖꯗꯨꯅ ꯊꯃꯣꯏ ꯁꯣꯛꯄ ꯃꯈꯩ ꯀꯞꯆꯔꯝꯃꯤ
ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯕꯤ ꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯂꯣꯏꯕꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯑꯃꯨꯖꯥꯎ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯔꯝꯆꯠ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯃꯁꯨꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ ꯉꯝꯕ ꯅꯨꯄꯥꯅꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯆꯥ ꯄꯣꯛꯂꯕ ꯃꯇꯨꯡ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥꯃꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯥꯜ ꯑꯗꯨ ꯀꯨꯞꯁꯤꯟꯕ ꯌꯥꯅꯕꯒꯤꯗꯃꯛ ꯇꯣꯝꯕꯤꯕꯨ ꯑꯣꯏꯅ ꯃꯔꯥꯜ ꯁꯤꯖꯤꯟꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯌꯥꯝꯗꯨꯁꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯃꯨꯖꯥꯎꯅ ꯄꯥꯎ ꯁꯦꯔꯥꯟꯅꯅ ꯇꯝꯁꯤꯟꯕꯗꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯔ ꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯎꯃꯪ ꯑꯃꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯇꯕ ꯃꯈꯩ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯀꯞꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯤꯖꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯌꯥꯝ ꯂꯨꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ "ꯍꯦ ꯏꯁꯣꯔ, ꯑꯩꯕꯨꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯄꯨꯕꯤꯌꯨꯀꯣ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯟ ꯆꯣꯡꯊꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯈꯨꯗꯛ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯛꯇꯨꯅ ꯂꯩꯀꯪ ꯃꯊꯛꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯁꯥꯎꯅ "ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖꯔꯕꯁꯤ ꯐꯥꯎꯕꯗ ꯅꯣꯏꯅ ꯌꯦꯠꯂꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯊꯦꯡꯒꯨ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯈꯣꯡꯐꯝ ꯑꯍꯨꯝ ꯃꯔꯤ ꯍꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯦꯡꯒꯨꯖꯥꯎ ꯑꯗꯨꯅ "ꯅꯨꯄꯤ ꯃꯆꯥ, ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯄꯤꯔꯣꯏ, ꯑꯩꯕꯨ ꯀꯤꯒꯅꯨ, ꯑꯩꯗꯤ ꯅꯪꯕꯨ ꯀꯟꯕꯤꯕ ꯈꯛꯇꯅꯤ"꯫ ꯆꯤꯡꯂꯦꯝꯕꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯈꯔ ꯐꯔꯝꯃꯤ꯫ ꯃꯃꯥꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯦꯡꯒꯨꯖꯥꯎ ꯑꯗꯨꯅ "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯅ ꯀꯞꯄꯗꯤ? ꯑꯗꯨꯒ ꯅꯪꯅ ꯁꯤꯖꯒꯦ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯏꯐꯝꯗꯨꯁꯨ ꯇꯝꯃꯨ"꯫ ꯆꯤꯡꯂꯦꯝꯕꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯂꯒ "ꯑꯩꯒꯤ ꯏꯃꯥꯗꯣ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯝꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯑꯩꯅ ꯍꯤꯡꯗꯨꯅ? ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯂꯩꯔꯝꯂꯦꯟꯗ ꯑꯩ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯅꯤꯡꯉꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ"꯫ ꯊꯦꯡꯒꯨꯖꯥꯎ ꯑꯗꯨꯅ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯄꯨꯛꯅꯤꯡ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯔꯤꯕꯗꯨꯕꯣ? ꯅꯪꯒꯤ ꯏꯃꯥꯕꯨ ꯃꯔꯥꯜ ꯂꯩꯇꯅ, ꯃꯔꯥꯜ ꯂꯩ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯇꯥꯜꯂꯤꯕ ꯃꯍꯥꯛꯄꯨ ꯂꯃꯟ ꯈꯨꯝꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯅ ꯀꯔꯤ ꯂꯃꯟꯕꯨ ꯁꯤꯡꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯑꯣꯏꯊꯣꯛꯂꯣ, ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯠꯄꯤꯈꯤꯅꯤ"꯫ "ꯐꯔꯦ, ꯅꯪꯅ ꯃꯗꯨꯒꯤ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ, ꯃꯁꯤꯗ ꯁꯤꯖꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯦ ꯑꯩꯒ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯅꯇꯣꯝꯇ ꯂꯩꯕ꯭ꯔꯥ? ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯗꯤ ꯂꯩꯇꯕ꯭ꯔꯥ?" ꯊꯦꯡꯒꯨ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ "ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯅ ꯊꯦꯡꯒꯨ ꯑꯣꯜꯂꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯝꯕꯗꯒꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 6 ꯑꯁꯦ ꯎꯃꯪ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯍꯤꯡꯂꯛꯈꯤꯕꯅꯤ"꯫ ꯆꯤꯡꯂꯦꯝꯕꯤ ꯈꯪꯅꯤꯡꯅ "ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯀꯔꯤ ꯃꯔꯝꯗꯒꯤ ꯍꯥꯠꯈꯤꯕꯅꯣ?" "ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯈꯣꯏꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏꯕꯗꯒꯤ ꯁꯦꯜ ꯊꯨꯝ ꯍꯨꯔꯥꯟꯕ, ꯄꯣꯠ ꯆꯩ ꯀꯌꯥ ꯗꯝꯀꯥ ꯇꯧꯗꯨꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯏꯔꯥꯜ ꯂꯩꯇꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯐꯠꯇ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯆꯥꯅꯤ, ꯆꯥꯗꯥ ꯅꯧꯗꯥ ꯊꯃꯣꯏꯁꯤ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯁꯥꯞ ꯇꯧꯗꯨꯅ ꯑꯩꯕꯨ ꯊꯝꯕꯤꯔꯝꯕꯅꯤ"꯫ ꯆꯤꯡꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ "ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯇꯣꯝꯇ ꯎꯃꯪ ꯑꯁꯤꯗ ꯂꯦꯜꯂꯤꯕꯀꯣ? ꯐꯔꯦ, ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯍꯤꯡꯂꯒꯦ, ꯑꯩ ꯁꯤꯖꯔꯔꯣꯏ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯗꯤ
ꯏꯁꯣꯔ ꯃꯍꯥꯛꯅ ꯏꯃꯥ ꯏꯆꯥꯅ ꯂꯥꯟꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯋꯥꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯆꯥꯛ ꯂꯥꯝꯕꯅ ꯃꯕꯨꯛ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯦꯡꯒꯨꯖꯥꯎ ꯑꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯊꯦꯡꯒꯨꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯩꯇꯨꯞ ꯑꯃꯗꯤ ꯂꯐꯣꯏ ꯌꯥꯝꯅ ꯄꯥꯟꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯂꯐꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯂꯣꯏꯔꯒ ꯍꯩꯇꯨꯞ ꯑꯗꯨꯕꯨꯁꯨ ꯍꯦꯛꯇꯨꯅ ꯆꯥꯖꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯅꯪꯁꯨ ꯆꯥꯎ ꯍꯦꯛꯄꯤꯔꯛꯀꯦ꯫ ꯊꯦꯡꯒꯨꯖꯥꯎ ꯑꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯑꯩꯒꯤ ꯃꯤꯡ ꯇꯦꯅꯣꯏ ꯀꯧꯏ꯫ ꯑꯩꯒꯤꯗꯤ ꯃꯗꯨꯒꯤ ꯆꯤꯟꯖꯥꯛꯇꯣ ꯀꯌꯥ ꯍꯩꯅꯖꯗꯦ꯫ ꯑꯩꯒꯤꯗꯤ ꯑꯁꯪꯕ ꯑꯅꯧꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯆꯥꯏ꯫ ꯑꯣ ꯑꯗꯨꯗꯤ ꯃꯗꯨꯗꯣ ꯑꯩ ꯅꯪꯒꯤꯗꯃꯛ ꯍꯦꯛꯂꯛꯀꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯧꯔꯝꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯀꯌꯥꯃꯨꯛ ꯍꯦꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡ ꯇꯦꯅꯣꯏꯗ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯆꯤꯡꯂꯦꯝꯕꯤꯗꯨ ꯏꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯦꯅꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯅꯪ ꯏꯪꯂꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯉꯛꯅ ꯅꯪꯒꯤꯁꯨ ꯌꯨꯝ ꯂꯩꯕ꯭ꯔꯣ? ꯂꯩ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯁꯦꯝꯕ ꯁꯪꯒꯣꯏꯒꯨꯝꯅ ꯇꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯦꯅꯣꯏꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯁꯤꯡ ꯃꯇꯦꯛ ꯈꯔ ꯄꯨꯁꯤꯜꯂꯕ ꯃꯇꯨꯡ ꯃꯩ ꯍꯧꯒꯠꯂꯗꯨꯅ ꯑꯅꯤꯗꯨ ꯏꯪꯕꯗꯨꯗꯒꯤ ꯀꯣꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯂꯦꯝꯕꯤ ꯑꯃꯁꯨꯡ ꯇꯦꯅꯣꯏ ꯑꯗꯨ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯖꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯃꯗꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯇꯣꯝꯕꯤ ꯑꯃꯁꯨꯡ ꯆꯤꯡꯂꯦꯝꯕꯤꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯂꯩꯃ ꯈꯨꯇꯨꯝ ꯁꯤꯡꯂꯒ ꯑꯩꯒꯤ ꯏꯇꯥꯗꯣ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯒ ꯏꯃꯥꯒꯨꯝꯂꯕꯤꯗꯨꯁꯨ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯦ꯫ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯎꯠꯈꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯃꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯃꯤꯅ ꯈꯪꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯍꯅꯨꯕꯤ ꯁꯥꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯖꯥꯎꯅ ꯆꯠꯄ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯨꯖꯥꯎꯅ ꯂꯣꯟꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯎꯅꯔꯤꯉꯩ ꯂꯩꯃꯅ ꯑꯍꯣꯕ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯟꯊꯕ ꯇꯧꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯀꯧꯔꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯍꯣꯕ ꯃꯆꯦꯠ ꯑꯗꯨꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯗꯕꯅ ꯑꯃꯨꯖꯥꯎꯒ ꯅꯨꯄꯤ ꯑꯗꯨꯒꯗꯤ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯅꯨꯄꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯔꯥꯜ ꯂꯩꯇꯕ ꯏꯅꯦ ꯇꯣꯝꯕꯤꯅ ꯍꯥꯠꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯄꯤꯛꯄ ꯏꯆꯥꯁꯤꯒ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯊꯨꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯌꯥꯗꯕꯗꯒꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦꯗꯣ꯫ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ꯫ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯩ ꯑꯃꯨꯛ ꯅꯪꯅ ꯑꯊꯨꯕꯗ ꯂꯧꯅ ꯂꯩꯅꯕꯗ ꯎꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯦꯟꯅꯕꯤꯔꯤꯅꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ, ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯗ ꯑꯄꯪꯕ ꯂꯩꯀꯥꯏꯁꯤꯅꯗꯤ ꯈꯪꯗꯗꯅ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯤꯡꯗꯅ ꯅꯪꯕꯨ ꯂꯨꯍꯣꯡꯂꯣ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ ꯍꯩꯃꯥ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯏꯗꯤ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯏꯍꯜꯅ ꯊꯝꯂꯝꯕ ꯅꯆꯥꯁꯤꯁꯨ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯍꯌꯦꯡ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯛꯑꯣꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯖꯥꯎ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯣꯏ ꯅꯪꯅꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ꯫ ꯑꯗꯨꯒ ꯑꯄꯪꯕ ꯃꯤꯑꯣꯏ ꯑꯃ ꯈꯜꯂꯒ ꯃꯔꯥꯜ ꯊꯣꯛ ꯁꯤꯖꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯐꯠꯇꯕ ꯑꯅꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯨꯖꯥꯎ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯨꯔꯝꯃꯤ꯫ ꯂꯩꯃꯅ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯄꯦꯟꯅ ꯊꯥꯔꯒ ꯑꯣꯟꯊꯣꯛꯅꯁꯨꯅ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯦꯗꯀꯣ, ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯁꯛꯊꯤꯕꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯥ ꯇꯣꯝꯕꯤ ꯏꯇꯥꯔꯣꯏ ꯆꯤꯡꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤ ꯈꯪꯍꯨꯗꯛꯇ ꯀꯦꯝꯍꯟꯈꯤꯕ ꯅꯪꯗꯤ ꯁꯤꯕꯅ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯃꯨꯖꯥꯎꯒꯤ ꯆꯤꯟꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯊꯥꯖꯔꯨꯕꯗꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯆꯩꯔꯥꯛ ꯄꯤꯈꯤꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯔꯝꯃꯤ꯫
ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ "ꯏꯕꯦꯝꯃ, ꯂꯩꯃ, ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯦ ꯃꯔꯜꯁꯤ ꯀꯔꯤ ꯄꯤꯁꯤꯒꯦ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ." "ꯏꯅꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯝꯁꯤ. ꯐꯠꯇꯕ ꯃꯤꯑꯣꯏꯗꯤ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯕꯅꯤ." ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ. ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯃꯨꯖꯥꯎ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯤ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯤ ꯅꯤꯡꯕꯤ ꯅꯨꯄꯤꯗꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯇꯨꯅ ꯀꯞꯂꯝꯃꯤ. ꯑꯗꯨꯒ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯔꯝꯃꯤ. ꯑꯃꯨꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯅ ꯂꯩꯃꯅ ꯃꯃꯥ ꯁꯛꯅ ꯌꯣꯛꯄꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕꯤꯗꯨ ꯇꯦꯅꯣꯏꯒ ꯑꯁꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯊꯃꯣꯏ ꯇꯤꯟꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯦꯅꯣꯏꯕꯨ ꯁꯥꯞ ꯇꯧꯈꯤꯕ ꯑꯃꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯇꯦꯅꯣꯏꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯇꯦꯅꯣꯏꯒꯤ ꯃꯔꯜꯁꯨ ꯀꯣꯛꯄꯤꯔꯗꯨꯅ ꯃꯥꯒꯤ ꯂꯩꯄꯥꯛꯇ ꯆꯤꯡꯂꯦꯝꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯍꯧꯍꯧ ꯇꯧꯗꯨꯅ ꯑꯅꯤꯗꯨꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯃꯤꯒꯤ ꯏꯪꯈꯣꯜ ꯑꯃꯗ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ.